ngasi amuk hanna ishorgi wahi haidokchabagi tanja phangjabasida aihakna ishorbu yamna thagatchai amasung namkhai leitana harauba phongdokchabani ishorgi wahi pathokchage taminasi mathi pandub kunmari pada ahum amasung mari dagi amasung ibungona jaitun chingkhakta phamlingaida seboksingna ibungoda lona laktuna haijarei hiram sing asi kaidongai thokadagi aduga ibungona lenglakpa amasung Taibangpanbagi Aroiba Khudam adu karino aikhoida takpiu aduda Jesu na makhoida khumlagi kanana su na khoibu seran na lamjingdanaba cheksillu tamina khraba ibungo mahakya sengba wahayasi tajari bai khoi khudingmakki mathakta ibungo na honana bor pinabiba oisanu amen ngasi numida sida aihaki sermon asi damakta thamjariba hirabadudi Taibangpanbagi Aroiba Khudam haibani Taibangpanbagi Aroiba Khudam Prathana tawjage wang thui sengtarbai pa ngasi numida sida nachana ibungon haki wahi haidok chagadoba pa ibungon haki thawai sengmana aihakpu sijinabiu aduga Taibangpan Aroibagi Khudam oina ibungon hana takpiramba wahi sing ase aihakna haidok chagadoba sida ipa ibungon hana pangbiu tagadoba khudingmakta ibungon nahaki thawai sengmana thabak tobiduna Prabhu napu hena hena mayek sengna khangjaba ngamnanaba aduga aroiba matam asida thaurang tawduna leiba ngamnanaba nangna pangbiu haiduna Prabhu Jesu gi mingda nijaribani amen Bible asida Ishwar gi wahina aikhoida takpibagumna aikhoisi Taibangpan loramdai gi matamda hinglibra haibasi khanthaningai oirabani Aroiba matamgi khudam oina Jisuna amuk hanna laklamdai khudam se Bible da mayak sengna hairi masi khangnabagi damaktadi Taibangpanbagi Aroiba si karamba matamdano haidona sebok singna Jisuda hangbada Jisuna pirakhiba paukhuba doi khoi munna yengba tai maduda Jisuna khumkhibani yamna maru oina ahanbada khumkhibasi lanna tambiba sing thorakani aduga aranba wa takthokpa amasung lanna lamjingba thorakani madu yamna pamna chanarakani haibasini makhata namuk haragi misingna thajabadagi lapthokigani dharma chattaba hengalakani akan jawar haba thokani chaktangba thokani makhal makhalgi anau laina thorakani misingna ojaba thiba hengalakani afaba pamdaba hengalakani Fattaba hainabina misingna hena pamnarakani aduga Jesubu yadaba haibadi antichrist thorakani haibasini adugumba matamaduda Jesu Kristana magi khandokpa singbu ikhang khanghodana lawba lakani adubu mabu thajakhidaba sing adugi damaktadi wayan nabagi damak mahak prithibida amuk hana lakani masigi wafamsi Thaja basingi damak asuki matik harau nungaiba pau orabasu thaja dabasingi damaktadi aduki matik awaba amasung akibagi masak oigadoribani masi phangadaba awabasi phangadaba amasung awabasi nangadaba masigi maru oiba mahi adudi karino hairagadi papki maramnani matangsida Jesuna phongdokliba wafamsi ekhoina khangi madudi masidi Ishorna Adamda Mayoron anigi taratareta phongdokhrabani madudi afafata khangnaba lawsingi upamisidagi nahakna mahidu chafaroi mahidu charuba numitta soidana sigani hai chaba numit aduda adamdu sikhibra hoi sikhibani adubu hakchang oina natte thaudoktugi matungda adam chahi kaya mahakna punsi khibani adubu matangsida Ishorna hairiba sibasidi Ishordagi lapthokpani aduga thawaina sibasini papna miyoibabu Ishordagi lapthohan khare masi aroiba sibaduni aduna ngasi miyoibana thengnariba nungaitaba awaba anaba mayam asigi mahidi Ishorgi yathang thugaiba Jisubu thajadaba papki maramna thawaina siduna leiriba mising asigi maramnani haiba masi aikoi khangminasi adubu ngasi numit asida aigi maruiba wafamdi aikoi Taibangpanbagi aroiba matamda hinglibra haibasini Taibangpansi yamna thuna loigadorabra natraga Taibangpansi karamba matamda loigani
Prabhu Jesu anirak subo ina karamba matam da lakani. Wahang si paukum gi damakta di Bible na kari haina tambi di haibado iko yengminasi. Adugumba aroiba numit Taibangpanbagi loigadaba numit ado madugi pungpham adu mapa natana sargadut singnasu macha nipa nasu kana amatana khangde aina mathi pandu kunmari gi kunthara taruk ta hairi madu Prabhu Jisuna anirak subo ina lakadaba matam maduni adubu Jisuna ikhoida khudam kharadi hairi masigi khudam si Nakoina urabadi cheksilu hairi maramdi madu aroiba matam naksilakle haibagi khudam ni ana akoida Bible asina takpiribani masigi matang asida ahanbada polna kari hairi aduga anisubadana Prabhu Jisuna kari hairi madu aikoi yengminasi aduga ahum subadana Prabhu Jesu amasung pakhonjatba polna hairi basi aikoi gidamak kaya da maru oiba no aduga aroiba matam sigi damak aikoi karamna thorang tawgani haibagi matang dani adun ahanbada Aroiba matam gi matang da polna kari harami madugi matang adu yengminasi ahanba Timothy pandu marigi amada hari thawai aduna sengna haibadi tungda minamba phongdokpa thawai singda amasung bhut singi pautakta pungning changduna kana gumbana thajaba thadokani Masida ikhoina ubasi chapchan hojik thoklibani madudi achumba thajabadagi leithokkhibasini masida polna hairi makhoina lanna tambibada puning changi makhoidu yengbada amasung tabada tasengna achumbadi mali adubu makhoina hari basingdu takpiriba tambiriba singdu Bible da hairiba mayam aduga kupna yenglurabadi masi lanna chingbiba Bhut ki thawai ni haibasi ekhoina khangani mathangda polna muk ani suba Timothy panduk marigi pada ahum amasung marida hairi makhoina achumba tambiba adu yaroidoba khangba ngamloidoba matam lakani adubu manakong hakatchaduna makhoi maki apamba matungina tambiba mapusingbu makhoi masen gi damak khomjingani amasung achumbadagi makhoigi manakong leithokhiduna asemba warida leisingani Polna mafam asida haibasi misingna aranba tambibagi matung inkhiduna achumba thajabadagi leithokhiba khakta natte mising aduna taba pamjaba wahi adumak makhoina khomjinjaba tambiba mapusing bhutsingi pautak sandoklibasing aduna makhoida tahangani semjin sajinba nungairaba wari mayam ama tahanduna nungaibagi manglanda ina khunbagi manglanda manghanduna thawaibu norokta puribani Tabham thokpa asengba achumba tambiriba dudi taningdaba nungaitaba poi hariba mising aduna hojiki matamasida misingna achumbadagi pungning leithokiduna sel painanaba sel yamna paiduna ina khunanaba car tongnanaba building sagatnanaba Taibangpanbagi kanaba pot mayam ama phangnabagi sandokliba makhoi sing adugi matung illibani hojiki matam ase adubu hingnanabagi tal hingbagi chapot oriba ahingba isingi ifut oriba Jesugi matung illiba mabu thijariba midi khajik khaktani Jesu Kristana amasung magi sebok singna yamna maru oina sandoklamba singse paptagi pukning hongnanaba sarga phangnaba sarga yaunanaba wapau ngaktani Taibangpanbagi oina ina khunanaba wapau amasung anaba phanabi damak sandokhiba wapau di Bible asida kya yaudabani masi ekhoi khangminasi Jesu bu losinbagi aikoina Jesu Kristo bu thajabagi maru oiba pandamse Taibangpanbagi awaba mayam asigi marakta thawai asengbana loinabibagi mapana ingthana aikoina leiba ngamnanabani Jesu bu thajaraga Jesu Kristo bu aikoina losillaga awaba nanglaroi lairararoi asumhaina sandokliba dudi mi bu seranana lamjingba bhutki pautakni adugumna akhoi Jesu Kristana kaidong ngaidasu sandokhide haibase masi akhoi khangminasi mathangda mu polna hairi akonba matamda tamthiraba matam lakani haibasi khangu
haibadi misingna masatabu nungshijaba sel pamganba napal chawba chawthokpa thina ngangba mama mapana haiba indaba tawbimal khangdaba sengdaba mahosagi nungshiba leitaba ngakpi heitaba thaijinba heiba masa khudum chanba ngamdaba hingsa yaitambagumba afaba ipam pamdaba yeknabagi michang oiba aphingba nawangba ishorbu nungsibadagi hakchangi nungaibana hena pamba asigumba mi ngakta taibangpan asida oirakani hena anishuba Timothy pandub ahumgi pada amadagi mari phawba sida sumna hairibani masida polna haibasidi miyoibagi moral diket haibadi miyoibagi lamchat mangtharakani miyoibagi afaba lamchat ase leiraklaroi hena haibani masi paraba matungdadi hojiki taibangpan asida thoktriba atei awatpa karigumba ama leiramkhini haina akhoi khandaba yare ngasigi mediagi message TV news ki I pau tarabadi khangba ngami madudi thokliba wathok langthok pumnamak ase masabu nungsijabagi masagi apamba thungnanabagi honabada thokpa ngaktani aduna amuk akhoi hojik pakhibaduda akhoi ubase macha singna mama mapabu ikai khumnaroi haina hairi masisu hojik horakliba naharol singda akhoi na masigi mong matawase uba phanglibani aduga amuk ishorna miyoiba akhoi damak tawbiriba mayam masibu yenglaga miyoiba na mabu thagatpa amasung harauba phongdokpagi mahutta ishorgi yeknaba oiba mabu usittaba oigani ana hairi masisu akhoi hojik uribani asumna ishorbu thagatpagi mahutta shaitanbu thagatpa shaitangi aningba pamada chatpa mi ngakta ngai khrabani aduna akhoi ngasi tasengna uri madudi miyoibagi morality ase karisu nattabagumna akhona hojikse khanarabani lanaba thabakpu ngasi di aina yare iphongna pap tawre nupaga nupiga luhongba yare nupina phi matat marang setpasi phajaba lemnaba chakhotpani haina khanaraba samasni madugi taibangpanni hojik ase aduga phajakhraba ikhoigi ishaigi kala asi phawbada ngasidi amotpa akamba wahina pik than khare maru aina Bollywood ki ishai singda munna tarabadi khangba ngami ishaigi mayak sing adu maina maiteron gi ishai asida so hojik se tawrabani rap ishai ne rapper ne hana tawriba sing asina saklebe ishai makhoi ishai gi mayak munna ta adu yengju nupi bu mamal laihandrabani asumaina miyoibagi wahai wata da lamchatta nongma gi laikha taba se akhona uribani madugi mahaido ngasidi nahasingda phanglibani aduna ishorgi wahina haibagumna akhona lairiba akhona uriba taibangwana se miyoibagi lamchatta yamna sathina hanthagarabani haibase akhoi khangminasi ani subada prabhu jisuna aroiba matamgi matangda kari harami madu akhoi amuk yengminasi masigi matang sidadi akhoi khaktana khangba pamba natti adubu sebok singnasu aroiba matamgi matangsa yamna khangba pamkhibani aduna sebok singna mathi pandub kun marigi ahumda Jesu da hangkhibani Jesuna jaitun chingda phamlingai da sebok singna tongana lonna laklaga hangki ibungana amuk hana lenglakpa masung taibangpanbagi aroiba khudam madu karino madu takpiu wafam sigi matangda pol na hariba asigumna Jesuna su ahan bu oina hairakpase mathi pandub kun marigi mari asida kari hai kanana su nakhoibu seranana lamjingdanaba cheksillu haina haibani lanna lamjingbagi matang sida Jesuna su aduga mahaki sebok singna su yamna luna maru oina khankhibani adubu laibak thibadi aikhoigi hojiki thajaba ichilinau singna lanna thajaba aranba tambibagi matang asida kaya serious oidare kaya sim luna khankhidare aduna prabhu Jesu amasung magi sebogumna matamasida lanna thajariba singbu cheksinanaba lana lamjing liba adudagi kannana bahayrabasu makhoina kari hairi aikhoibu aranba tahanganu maral sibiganu aikhoina chatliba thajariba sida asum aikoi chachage nakhoisu nakhoina chatliba thajariba aduda asum chatpiu hana hairi masidi makhoigi damak yamna laibak thibani haibase makhoina khangjadrabani tashengbadi makhoi asina singlupki artha singlupki thabak singlupki pandam ase makhoina masak khangdare singlupu kaya maru oina khandrabani
Jesu Kristana Taibangpan asida singlup lingkhatpagi arthado makoina masak khangdre ngasidi mathangda amuk mathipandup kunmarigi tarukta Jesuna hari nakoina lal amasung langi paunil khol tagani khangu na nakhoidi mi paiganu maramdi hiramsing asi thoklaba tai hoi Taibangpanbagi itihas te yenglabadi lan amasung lanphamgi wari mayam ama ikhoina uri khangi adubu mafam asida Prabhu Jesuna hari asigumba matam ama lakani madudi prithibisigi maigei mari makta mafam khuding makta lan amasung langi wafam ngakta tagani an hari aduna ngasi aikoi akoibada yenglabadi khudam oina North Korea da tauriba nuclear gi thabak Middle East ta arepal laitana thokliba wathok lan thok aduga America ga China ga aduga America ga Russia ga unkhatnariba aduga aikoi gi asidasu Kashmir gi matangda India Pakistan gi marakta tension asum lairibasini ngasi phawada masi hanthabagi wafam karisu amata laitabani asi mayamsi khallurabadi prithibhi se yamna thuna ut oina mangkhragadaba ngaiduna lairibani haibase aikoi khangba yarabani aduga amuk Prabhu Jesuna makhata na amuk takpiri madudi adugumba matam aduda Krista sachinnaba lanna wa takthauka mayam ama thorakani ngamlabadi Khangatpa sing phawba seranana lamjingnanaba achouba khudam sing amasung angakpa utkani yengu aina nakhoida mangjauna na haikhre mathipandup kunmari amasung kunmanga da sumna hairibani aduna hawjiki matam sida aikhoigi irakta aikhoigi akoibada asum yengbiu lana tambiba lana lamjingba sing asina sandolibase bible dagini yengbada Christian su mali Wahaisu Bible dagi Jesugi wahai ni. Angakpa khudamsu Jesugi mingda tauribani adubu khangba yabadi makhoina Kristagi singlupki kana naba taubagi mahuttadi masagi kana naba masagi sendanbagi oina tauba masagi mingchatki masagi oijaba thibagi oina tauduna singlupki mingchat thihalibani Singlupta changjara haina tauba mi singbu makoina khudi thihalibani aduga mi singbu Prabhu Jesubu thajaduna magi khongthangda magi matung induna chatuna aran khubam phangdaba adudagi lapna puthokiduna makoi masasu aduga mi singbusu noroki awabaduda puduna chatlibani adugumba pau sandokliba harau nungaibagi wa phongdokliba seranana lamjingba sing asibu masak khangba natraga makhoidagi isabu kanjab haibase kayadi araiba ama natte maramdi Jesu masamangna hairi makhoina khangatpa singbusu lanna lamjingkhini Prabhu Jesuna hairi aroiba matamda asigumba lanna tambiba asigumba mi sing ase yamna thorakani yamna ngakpadi Jesu thajaradi ina khungadabani Jesu thajaradi hakchang ngamdaba asol ana ayek lairoi haibasini masini achumba thajabadagi seranana lamjingba haibase Jesuna tambidaba Bible gi wangmada masagi mapuk thok maro singna mi singbu harauhallaga sum thamme haraga nungaibagi manglanda asumaina thamme haraga mibu amambagi lambi papki lambi da chinglibani masi akhoi sengna khangba phai aduga amuk Prabhu Jesuna luk kunmathoi gi 13 da hairi tongan ba mafamda chaktangba masung laina makhal makha ayamba thokani Taibangpan sida ngasi phawba sida sathi raba laina makhal kaya thokhare adubu hojik ta khwaidagi sathi ba ama thengnari ba sidi covid kya na ba sini Taibangpan aroibagi khudam oina Corona gi maramna thengnari ba awaba singse isorna Jesu pokadaba chahi chatra chanipan gi mamangdana phongdoklambado ngasi su asum chumna thoklari madu singa dudi amos ki pandum nipan gi ahum da hairi ningna sangda thagat isegi khonjel tara roi mafam khudingda asiba hakchang sing laigani madu singdo tumin na langthokhi gani amos nipan gi tara da mu hairi harau kumai lep khragani nipan gi tarama thoida mu ishor gi wa pau taja nabai damak aram khaurangba pokhan gani hairi Jeremia trataruki mapanda hairi chaw na luhongduna bor kaina na luhongbagi harau bagi mataudo laihallaroi
Jeremiah tara taruki mari amasung mangada amuk layeng bangamdaba lainana sigani phumbinaba kanasu leiraroi asiba masado uchiek singna sa singna chagani hairi tengtha naoriba asibagi yumda chatpa yararoi chaminaba yaroi hairi aduga Isaiah gi kuntaruki kundadi mi singna thong thingjillaga leigani yan asumna hairi masida asigumba awaba sing Jesu Kristanasu phongdokhraba aduga Jesu Krista pokadaba chahi chatra chanipan gi mamang phongdokhraba wafam sing ase ngasi akhoi mitmang da uri khanduna yengbi India asida mibu poloi binaba leitaba aduga karigumba poloi batarabasu kawok akhoi maida thare langtholamba hakchang ado sana huina uche oyana chari Aroiba matamgi khudam oina ishorna phongdoklamba wafamsing ase ngasidi aikhoigi mitmangda kayada sengna uriba kayada chumna thoklarabano hojikti aroiba oina ahum suba wafamda yengminasi aikhoina takhraba mayam asidagi amasung uriba thengnariba mayam asidagi aikhoigi punsi se kayada cheksingadabano masi kayada maru oina khangadobano aduga aroiba matam sigi damak aikoi karamna thaurang tawgani haibagi matang da yengminasi Bible na hairi apikpa angangsa ibungo bu phongdokpiba matamda aikoina pungning lumnaba amasung mahaki mamangda aikoina ikaiba leitananaba mangonda itat tatana layu ahanba Johan anigi kunipanda mafam sida Johana hairi Prabhu Jesu karamba matamda lakani madu aikoina khangdi aikoina khangdaba matam amada mangna hek lakwa orabasu aikoidi thaurang tawduna leigadabani aduga Prabhuda asum lengdana itat tatana leigadabani maramdi mahangna lakpaduda aikoina magi mamangda ikaiba nangdanabani aduna nang aina tawgadaba yamna maru oiba wafam anikak leiri madudi Jisuna amuhana lenglakpa amasung Taibangi aroibadu yamna naksille haibasi sengna khangba amasung masibu yajabaga loinana aikoina tawgadaba adudi karino haragadi ahanbada aikoi isana isabu thaurang tawjabasini Mathi pandupkun marida aroiba matamgi matangda takpiraba matungda Jisuna Mathi Pandupkun mangadadi leisabi taragi pandamda leisabi mangadi atanbi bor oknabagi damak thaurang tawjadabini aduga manga amadi asingbi bor oknanaba thaurang tawduna leijabi singni aduna aikhoisu asingbi leisabi manga asigum oidaduna karigumba apangbi atanbi Bor oknabagi damakta thaurang tawdabi leisabi manga asigumna oirabadi makhoigi damakti borna thong lonchin khiba hangdou haijabada yabidraba aina nakhoibu masak khangde haina haikibado aikhoi oiba yabani aduna aikhoi karamna thaurang tawgani haibadudi aikhoi isa na khangliba ngaktani aduna aikhoi apangba atanba bor oknabagi damakta thaurang tawjadaba adugu mi oiroisi yabase aina Ichilinaw singda hajaningbani Anisuba wafamdi Masi aikona yamna maru oina wakhalda thamgadawba aduga Prabhu Jesugi yathang amasu oiriba wafam aduni madudi karino haragadi aikhoi isa khakta thaurang tawjaba nattana aikhoigi thajabadu atopasingda share tawbasini atopasingda aikhoigi thajaba phongdokpasini maramdi aikhoigi akoibada Jesuda laitaba mi mabu thajadaba mi mayam ama leiribani makhoi lomba naidana chakliba mai aduda makhoi chatkadawi aduga muk thajabani hariba aikhoigi singdupki ichilinaw kharadi Jesudagi yamna lapna leimankhibagi maramna makhoisu lomba naidana chakliba mainung aduda leigadori aduna makhoibu tasengna nungsiradi makhoinasu Jisuna lakadaba adugi damak thaurang tawbadu nahakna pamlabadi afaba wa pawasi Jesugi wahayase mi singda sandokpa yamna maru oi
Wapau sandokta mi, wapau sandokta singlupti, Thajaba chetaba, noma nomagi sontarakpa, Tawaida chakhatpa laitaba haibado, Makoi soidana, adugumba mi the chakhatpa lay, Tawaida chakhatpa laitaba mi haibado, Makoi, Oigadori bani. Pau sandoke haina, Kandaba singadudi, Atopa singi, mamangda, Jisugi amasung singlupi saki adop hajandabani. Adona Jesu Kristagi amasung singlupi saki pajahange haina khallagadi aduga ai isasu bor ongnabi damakta thorang tauge haina khallagadi Ishorgi Jesu Kristagi wapawase yamna kanna sandokna naba maki saki ase pina naba aikoi thorang tauduna laise habase ina haijaningba wafamni maramasina aikoi munna wakhal tauminasi aikoi ase Taibangpanbagi aroiba matamda hinglibra Taibangpan loramdagi Khudam oina Jesuna hairamba lanna lamjingba Antichrist ki singlo bhut singgi tambiba ase marang kaina thoklagle mi singnasu yamna pamnari akanba jor haba ano balaina laichat ki maramna asiba hakchang bu phongdokpa poloi binaba laitaba mi gi asiba hakchang bu uche oya huina sana chaba asina chingba hairamba pumnamak thoklare pap ki maramna mi singna thawai yaudraba asiba hakchangumna hojiki matam ase hingnari bani aduna aigi oiba paukhumdi hoi tasengnamak aikhoi aroiba matamda taibangpan loramdagi matamda aikhoi se hingli bani haibase aigi oinadi haijaning bani maramdi bible na takpiriba khudam pumnamak chumna sengna aikhoi gi mitmangda thokli aikhoina uri adubu bible na haiba amadi leiri anisuwa Peter pandub ahum gi nipan amasung mapanda sumna hairi Prabhugi mafamda numit amadi chahi lising amagumbani aduga chahi lising amadi numit amagumbani Prabhugi walepagi marida mi kharana atappa oina khanbagumna ibungodi tappa leite adubu nakhogi damakuina khangbibani ibungo mahakna kanabusu manghaningde adubu pumna magna pungning honglakpa ngairibani tamina kharba ibungo mahakya sengba wahayasi tajari bai khoi punna maki mathakta ibungo na nahona na bor pinabiba oirasanu amen.